Malem sin bathungna pangthok liba humudra suba miyam gi hak kanma numit International Human Rights Day set asig oina so first Emma gi banquet hall da state ki thak ta pangthok re House ki leader wari basi minister na MLA ambabu masak khangdi haibasi member adugi privilege sopa wafam ni article 191 clause 1 bigi matungina wakal soiba less disqualified or the maram laiti haina joikation of fongdokre Congress Party the Naunu Yaura Kraba veteran politician Okram Zoy Manipur Pradesh Congress Committee na Taram Okre Haudik Pali ba BJP government asi Tangkhai Sabi government ni haina saikre Loktak pata mau sadagi lejarak laba yellow nga makal sing mutki kada badagi kan mangamlagani haina Manipur Pollution Control Board ki siamen radhaki issue na fongdokre Amasung taramangarak suba sumang lilaning tham kumai ngasi Imphal ki sumang lila sangnelda Deputy Minister Yumnam Joy Komana haudokre Mamukurum zari adom yambiri basti impact news ni ay takilamam siyam kanen hauze pungza sipawagi maruba pausing miyam de pizari. Malim sin bathung na pangthok liba humudra rak suba miyam gi hakkan manumit International Human Rights Day state asigi oina so ahan baman rifles ki banquet hall da state ki thak ta palon thoram pangthok re. Thaksi khasi aduki matik fazana haurakhiba khunai asida abu khanna chanabi asi hanjilhanaba miyam gi platform ama hekta da Akampet ngangba amasung miyoi amagi hakhongaw na ba yaba wa ngangba singi mathakta serak pina na ba ek ama sema tangai fadri haina Chief Minister Nong Thomambire na fongdokre Manipur Human Rights Commission United NGOs Mission Human Rights Alert Human Rights Law Network amasung United Voluntary Youth Council na puna khusam naduna pangthokiba thauram maduda athoiba mithunglen gi warol pireduna Chief Minister na Lengak paire haiduna tauning bata tauduna miyam gi hak matpa yabanate lengak subli paire ba amadi uniform set pa police singsu miyoiba ama oina makhoi gi su phangpham thokpa hak lai aikhoi masel gi marakta amana amabu ikai khumnaba ulasi miyam gi phangpham thokpa hak sing lengak asina namthagada ba oirabadi miyam gi hak kanjana bagi damakta Human Rights Commission hangdok libasi hangdok lamloi Indian Constitution gi article 191 clause 1 da freedom of article 19 clause 1 da freedom of expression yawi haiduna mi amagi pukning sokadaba wafam thamloidabani article 19 clause 1 pandringai da clause 2 da iriba wafam adubasu mayek sengna khanganingi ngasi ban tawriba asisu miyoibagi hak manganbaga pangkhakni courtagi si lakpada ngairi Atuba matam da police constable listening ni tara homdoi bets ki result haid ona ba sem saringai da miyoi khara khaki yenglaga miyam punna wahanna ba honna ba langani khonai asida gi morally amasung responsibility mangki ba gumna he uhalakpa asi nungai ti haina mahak na fongdoki aina appeal tong ni mana human right violation human right thara kanda ngangi ba ko si human ni ha ba sim soi ning sanga ding si minister oi bi ai mantri oi bi ai Siamen oi be ado mayam oi be ai khoi si miyoi bani ai khoi bu si violate to biro kanu ai khoi gi hak pu su violate to bi kanu ai bani ai khoi na to ba ka ngang bo si police na to ba nga to human right violation CM na hai ba nga to na human right violation oi ba misam natraga mi am na hai ba to ba bu na human right violation natraga di madu balance oi de sarkar pairi bani hai dana ai khoi na loina chum namna to ba ai khoi gi mathak ta adugi Human Rights Commission National Human Rights Commission law Supreme Court High Court like sakhui thak su do be similarly mission praja su yam henjan na to do phe Manipur University ke Center for Human Rights and Duties Education amasung Department of Law anina sinna humdra rak suba International Human Rights Day ngasi Department of English ki lecture hold the pangthokre thoramadu let's stand up for equality justice and human dignity haiba theme da pangthokibane thoram aduga mari lena Manipur University ki former vice chancellor Professor Isnanda Kumar na phongdorakpada mipung khodimak na hek polakpadagi hauna human rights ka loine tun lai logi matung ina mipung khudimak
khenaba amata leite maramasina Center for Human Rights and Duties Education na human rights ki maramda mahiri singda ningthina khanganduna miamda yahon mangamnaba human rights ki matangda diploma amasung certificate course kaya pangthoktuna haukiba sei kaya dagi leptana honaduna lakli hana phongdoki Thauramaduga mari lenana Universal Declaration of Human Rights 1948 ki wall calendar amasu phongdoki as a human being yakhoi phangpham thokpa yakhoi ki tawpham thokpa akhoi ki duty sina singbasi yakhoi course certificate course tawi aduga loinana diploma course adu hosingna PG diploma course tawi sahi mari rak sure aduga certificate course sahi tara sure sumaina mayamda human rights ki mari leinaba tawpham thokpa yakhoi da tawpham thokpa yakhoi da human amoina karmaina relation established center honari World Human Rights Protection Association Manipur Safety Sindana Humudra Raksuba World Human Rights Day ngasi mejo khulda laiba Manipur Club ta pang thokre tharam aduga mari lenena pawmis the wanga laduna World Human Rights Protection Association ki president Muhammad Wahazuddin na tharam asi miyam de isagi oba hak khangnaba ki pandamda pangthokpani haina phongdoki masiki tharamadda minority community ki miyamna saryaki ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯑꯃꯅ ꯑꯃꯕꯨ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯟꯗꯕ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤ ꯑꯇꯣꯞꯄꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯇꯧꯗꯕ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯐꯤꯔꯦꯞꯇꯨꯗ ꯑꯩꯈꯣꯏꯅ ꯂꯦꯞꯃꯤꯟꯅꯔꯒꯗꯤ ꯑꯆꯨꯝꯕ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯚꯥꯏꯑꯣꯂꯦꯁꯟ ꯑꯁꯤ ꯊꯣꯛꯂꯣꯏꯗꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯨꯟꯅꯃꯛ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯗ ꯃꯤꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯅꯅꯕ ꯑꯃꯗꯤ ꯈꯪꯃꯤꯟꯅꯅꯕꯒꯤ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ House ki leader oriba Chief Minister amana House colleague MLA amma masak khangdi haiba wafam asi member amagi privilege sokwa wafam ni Indian Constitution ki Article 191 Clause 1B ki matung ina wakal soiba legislature disqualify tawdanabagi tawrudabagi maram laiti haina thamiban kendra ki MLA khumuksam zoikison na phongdorakle Social media Facebook ta Times of Manipur TV channel da Manipur State Minister Nong Thomam Birena MLA Zoikison Kanano masak khangde haiba wafam telecast tobagi matangda tangdang ba ama khangdokna ba channel asik editor da serola mathaduna khangan ba laikre haina MLA Zoikison sengdorakli Khoyathong da laiba yum da pawmi singmuna ba mada MLA khumuksam Zoikison haikibada Facebook ta lakleba paw asik matangda chapsa ba wafam mama laikhai tadri fawada Chief Minister da allegation tawkhiroi Mahaka Rajniti ki oiba khenaba khara lejarabasu afaba mari leibana social media da lalibu wafamasi edit tawraga semlamba yabagi singnaba lei phiba masida MLA amagi privilege amadi mahaki kendra gi izat sokpa yabu wafam lakpana wathok asigi tangdangba khangdoknanaba Tom TV da serulama thadana wafamasi kayamna sumbagi haiba khangdoknaba honari Karigama wafam asi achuma oregadi Indian Constitution na piriba Article 191 Clause 1B gi matung inna miyam gi mihut ama oina karaklaba loinana state asigi law sembada opposition member oina mapung oiba thaudang lauriba house ki kalik ama masak khangdaba wakhal suiraba chief minister ama disqualify tawridaba gi maram leite MLA amabu regard tawbada wafam asi achuma oregadi Indian Congress Committee ki thakta pukhatlaga kari thabak thorom paikhat kadagi haiba kupna khanaraga matik saba thabak paikhat kani haina MLA Zoikison na section wa thamlakli CM Sri Biren Hariba Wapamado. I did Hazade Man Hiram still. Hiram Boergadi, Mas unsound mind or Amagadi. Article 191 the E vicinity, Mase, eminently disqualified to home to. Magi Wapamna said the question. Anybody, any legislature amana unsound mind or about anywhere in India, Indian Constitution Makata, any legislature amana unsound mind or Gadi, Masi disqualified with them in a grally out here. Sri Biren Mana Rasiti Kangling Ida, I give you Mamanga, Kabar. Harol Totang, Kid Tabak Tormari Aiga. Kangagi, Magi election, Hanbal Lepomatamda, Yam Kana on higher than Aigi, Magi election donet or colonium Kanta than I election 1 lakh or donet. I think Matunda, Ivania Dum relation pay Tine, Mana Pontor, Pusago Imung, the Hine, as Birian Pontor, the mic, and no problem, lay in this minor thinner like I still respect him.
कांग्रेस पार्टी नौना यावरख्रबा वेटरन पॉलिटिशियन ओक्रम जोय बीजेपी मनपुर प्रदेश की फॉर्मर वाइस प्रेसिडेंट एयर खान अमसुंग उरीपो कॉन्स्टिट्यूएंसी की बीजेपी की कैंडिडेट ओइखिबा डॉक्टर एन डिजमनी याउना पुनमे कुंथ्रानी थोय ngasi मनपुर प्रदेश कांग्रेस कमिटी न तराम ओखरे लोइनना हौजिक पालिब बीजेपी गवर्नमेंट असि तंखाई साबी गवर्नमेंट नि हाइना वेटरन पॉलिटिशियन ओ जोयना यामना साथीना सैखरे तराम ओपकी थरम अदु बीटी रोड लाइबा कांग्रेस भवन एमपीसीसी के प्रेसिडेंट टियन हाउके सीएलपी के लीडर हानगी चीफ मिनिस्टर ओखरम इबोबी अमदी सीडब्ल्यूसी के मेंबर गाइखांगम याउना कांग्रेस के एमएलए अमसुंग पार्टी के लीडर कयार सर यादन पांगथोके थरम अदु मरी लेना वांगांगबदा ओ जोइना फोंगदोखिबदा सेंटर द प्राइम मिनिस्टर नरेंद्र मोदी न लुसिंग गवर्नमेंट असिना करप्शन लेतबा इंडिया ओहेनगनी हाइना लाउरिबा असि मसिन द खक्ता लाउबनी मोदी गवर्नमेंट लापदगी सेंजा थुमजा तौबगी थबक की सांग साथीना वांखले हाइना माराल सिखी बीजेपी लुसिंग बलेंगा असिना प्रेस के निंखा तंबसु नमथदुना थमनबा होनै हाइना फोंगदोकी लोइनना अवनब इंडिया अमा लाकलगनी हाइना लाउरगा अवनब ओइरमद्रे ओनथब ओइरमले हाइना सु बीजेपी की गवर्नमेंट बु करीमनकी लोइनना डेमोक्रेसी की वाहनथोक लेहनदबा कॉन्स्टिट्यूशन की मायोक्ता थबक तौबा असिगुंबा फिबम अमा लाकपदगी महांगना बीजेपी दगी तोकलबा मतुंगदा राजनीति थादोकपगी महुता लैबाकी फिबम असि खरदा ओरबसु सुमथोक लमदबा यादि हाइबगी वखलोंदा कांग्रेस पार्टी द याउखिबनि हाइनसु फोंगदोकी मतम अमदा श्री नरेंद्र मोदी न लाप कांद मान हाय कांग्रेस पार्टी 10% हुजिकति अइना मु हाइबे यारे नरेंद्र मोदी गवर्नमेंट 30%, बीजेपी 30%, करीब कांदन 50%, बीजेपी गवर्नमेंट तंखाई चाबी बीजेपी ने चलाइबा सरकार से ngasi भारत सबचाना अनडिक्लेयर्ड इमरजेंसी लाउथइने एनुअल डेमोक्रेटिक इंडेक्स हाना 31 दा लेरमबदो हुजिक 41 दा हाइदगरे डेमोक्रेसी दा प्रेस की मनिंग तंबाई से लेटर कांददी गणतंत्र आइसी लेतबगुंबनी अदुना हाना फ्रीडम ऑफ प्रेस लेनंबसे सिगी थाक्तगी हुजिक आदा 172 स्टेट असि लो सिंगुबगी थबक्ता हन हेन खुमांग साउसिन मंगमननबा एग्रीकल्चर कादाम सुमान इरिगेशन डिपार्टमेंट पुन थबक तौमिननबा जॉइंट कोऑर्डिनेटिंग कमिटी अमा सेमले हाइना चीफ मिनिस्टर नोंथोम बिरेना फोंगदोखरे वाफम सिंगसी एग्रीकल्चर डिपार्टमेंट की मेंग मखादा खेत्रिगांव केंद्र के मनुंग सन्ना नहारो मखापाट संदन लौकोलबु मॉडल विलेज अमा ओहेनबा पांडमदा लौफम हेक्टर तरा मंगादा निंगथम थागी मही मरोंग थाबमदी फार्म मशीनरी सिजिनबा उत्पगी थरम पांगथोकिबा अदुगा मरी लेना फोंगदोकिबने चीफ मिनिस्टर हाइकिबदा अनोबा लेंगाक असि लाकपगा इरोइनना स्टेट असुगी एग्रीकल्चर सेक्टर द हेना मियंग संगलकली लोनना एग्रीकल्चर डिपार्टमेंट कादा अमदी माइनर इरिगेशन की अपुनबा कमिटी अमा सेमदुना मफम साब इसिंग लेबा मफम सिंगदा लौरोक पंथा लोरबा मतुंगदा मही मरोंग थाबगी थबक पाइखलकली एग्रीकल्चर डिपार्टमेंट की मियंग मखादा लौरोक पंथा लोरगा था तरुक हेना सिजिनदना लेरबा लबुक सिंग संगनबा पांडमदा रवि कैंपेन हौदोपगा लोनना स्टेट असुगी लबुक सिंगा सानबा फार्म मशीनरी सिंग लेबा मफम सिंगदा सिजिनबा मिशन मोटा हौदोखरे स्टेट असिदा लेरिबा मियामबु नुंगाई हनबा असि लेंगाक असि अमत ngairaba पांडम नि लोनना लेंगाक असिना सही अनि की मतम असिदा मियाम की ओइबा याफा थौरांगी थबक थरम कया लेफ्टना पाइखलकली हाइना चीफ मिनिस्टर मखातना फोंगदोकी कदा की जो हुजी एमआई ना सथरीबा एग्रीकल्चर के एमआई के पुल के लाइबा जगह सिदा कदा सु दुम जॉइनली यावरनी मरमनी कइनो द एमआई ना इसिंग पिदोइनी तुरेनै सिंखलगा मतुंग द केनेल मसा तौगिसि कदान तौदोइनी अदुगा तौर मतुंग द मसाक थादोइसिना एग्रीकल्चर थादोइनी अन हाइरिबा अहुम से को जॉइंट कमिटी सेमे याम तोइनो सो कोइ रिव्यू मीटिंग तौई अदुना कोऑर्डिनेशन फजना लैबा हौरे ना दमाइना आई थमगे मयम कानाबम खंगलम द बाइतारे अदुना हंतकते कोइना गवर्नमेंट ने फोकस पिरैसि इसिंग लैबा जगह द इरिगेशन केनेल लैबा जगह द लो डबल क्रॉपिंग तौगदबनी मही मरोंग थागदबनी इरिगेशन केनेल अमदी वाटर सोर्स लेतम फमददी लो उबा यारोइदमिना मधुगी जगह इसिंग लेबा जगह पुथोग तौगदबनी हाइबा अखोइगी याम कॉन्क्रीट ओइबा पोट अमा लाकपनिदा सिगी हंदकी सि कैनोनी अखोइसि यामना चैलेंज अमा गरोइना तौबनी मफम मंगा त्रा आइडेंटिफाई तौरे अदुगा पोथोकसे सिदगिना आलू कयाम पुथोरे ममांगी थोकपगा हंदका हंगाम कयाम पुथोरे हंगाम थाव कयाम थोई लौ कयाम फौ कयाम एक्स्ट्रा पुथोपंगा मेदो ट्रायल की होइना अमा येंगे तौबनी अदो सिना हंदकिसदा कई मखोइना सक्सेस ओइरगदी मथंगदगिदी मपानदगी पुसलैबा से ngaगी मचिनसा येनगी मचिनसा अदगी nga फौ सेंग यामना अदगी पोरइबा सि फावबदे अखोइना सरु खर गइदे अखोइसदगी ngasi thoromad saru yakiba khetrgaw kendra gi MLA nahapam indrajit na phongdokibada lengak asigi luchingba oriba minister na hanba oina kendra asida masana laktuna mahaki kendra gi thabak
सुजनिंग लौमी सिंबो पुनिंग थावत पिबा असिमक थागत निंगाइनी लोइनना माइकै असोमदा लैदिबा लौमी सिंगदा अनौब इनोट अमा पिबा ngamlagani haina MLS na phongdoki Agriculture Department ki Director PS Rajendran haikibada ngasi Imphal East ki oina Sandam local da Ravi campaign ki saruk ama oina mahi marong thaba ki thabak paikal liba si mak masa yauna ningthina monitor tawgani Imphal East yauna tongan ba ising leiba mafam sing the mission mot oina paikal liba Ravi campaign asigi pothok sing laingak na abuhanna lomi dagi leiba ki policy laigani Laumi sin puna thabak tawbiyo sahi super state asida makhal kaya gi mahi marong thana ba honasi hainasu director asna appeal tawrakli कोई अनौब सरकार जी थबक उन्हें ताकपुतने को पामजरी से ममांग दजु ऑनरेबल सीएम जी कोई खेदेगाव केंद्र से पालम सरकार दे तो लाखिद्री खून अहम तारक पड़ेना अना अहम मैं तमजरी हाई पोसी कंपनी का कोई टाइट तौर कोई सरकार का अखोई कनो तो वाई तारे होनजरगा कनो तौजबनी मरु मरांग थाब अखोई केंद्र से तौरीजी अखोई लेकायदसु मसिगी अखोई केंद्र से अनौब वखलोलमग लोइना अखोई प्रजा से इसाना थबक पीरकांदा मणिपुर से लेरिबा चाथोक्सी खरा मखै अखोई केंद्र से अहम होइना कनमंगमनबा मयाम दा अहम होइना ताक्से गेबगी याम थवाय हक्चांग यावनो होनजबनी हैना मसिगी अपील तौजरी मयाम सिदे मरुना अहान बा एटीएम तौरीजी अखोइना मस्तार का हंगाम का हवाई ट्रक का पीगनी 50-50 गुम्बा अखोई तौगे खल्ली अदुसिनतना अतोपा अखोई इंटीग्रेटेड फार्मिंग सिस्टम सिदे nga yok yauri pedi competiculture tawni अखोई सिदैदा मॉनिटर सी एवरी मंथ आई सोई तौगेने खंजरी नॉट ओनली होजिक हारिबे दुना तबदा अखोइना खरीफ सीजन दा अखोइना रेन नेक्स्ट ईयर की नोंगु थासिदे अखोई सिदे फौज भी हाइब्रिड SYB अखोई एसआरआई हारिबे मेथड तो तौर कांदा अखोई पोथोक्सी कयाम यामना फौगी पोथोक्सी हिंगत हनगे हाइदो अदुगी चांगिंगदम अखोई तौनी सीजन जी अनिमकता अखोइना नॉट ओनली हवाई थागत नतना अखोई आलू सी पैसा दि याम तांगे आलू ममन सी सरकार ना अखोई फ्री दे पीबदि अखोई ngमोइदमनि मसी FIG सिगिसु तोंगान ग्रुप अम सेमलनि सेमलकांदा सब्सिडी टाइप दा अखोइना हॉर्टिकल्चर डिपार्टमेंट हाजरकांदा आलू सिसु अखोई आलू जे याम कन थानिंगी All Manipur DPC completed candidate of police constable male 2013 batch ki JSC na ngasi hingnong yaidagi lauthok ki bapung ni punipan gi Manipur pumbagi total shutdown gi mami Imphal mayol dadi thoina ta khidre JSC asina makhoi gi haidop tana leiriba police constable result asi Manipur laingakna adhuba matamda haidop yu haidana ngasi ahingdagi total shutdown asi haukibani shutdown asi Manipur atai district singda mami khara tarabasu Imphal mayol dadi mau sagona passenger masung lanai gari sing senaduna lambida sanaki mafam kharadadi traffic jam su thoki loinana khwaraman kaithel gi dukan sing su mau sagum loina dukan hangnaki Khwaraman Kaithel gi new market port yon me dukan sing na ngasi IMC na street vendors sing gi sabsaba thousand ma semduna makhoi gi dukan sing asi hingan biu hain dukan thong londona khongjang sanction kre ngasi khongjang aduga mari lena na khongjang sangsliba dukan phamba sing na impact news ta phongdora new market ki sangpham sing gi lambi singda famjinduna port yon ba mi gi masing asi noma gi ising isaugumna hingalakli makoine dukana yoliba port khodimak asi mamal khenana yon sinduna dukan phamliba singda sauna saitheng pire marmasina marilaba IMC gi authority na street vendors sing asi gi sabsaba thauranga ma sembiu haiduna ngasi gi khongjang asi sangsin bani so haiki kon street vendors sing asi ayuk pung nipan bu phaman biraga pung mari degina an nungdang bo dum phamje sono moi kaso kai di atai matam di moi phaman bigano haida lenga ki khoi gi asawasan khoi gi mukhoi sing asida khoi gi street vendor phami bu moi sing asi amutang di loksan biu natraga di khoi pulap siminaba tare haibasi khoi gi dukan phamjari ba chinirau sing asi gi maikai degi mo sinjaraga ina Manipur ma dilai wak asigi nupi sina thengnari ba awaba sing asi thengnana ba India pumada anoba nupi lal amagi ihau hau ba mathau tari haina National Federation of Indian Women NFIW gi State Secretary Ani Razana Fongdorakli Thasik tarani thode pangthok kadoriba humudra mapalak suban nupi lal amasung National Federation of Indian Women gi National Executive Meeting yaw lakpa gi khongsat ka mari lena ngasi nongthil irawat baban da pawmi sing unabada Ani Razana makhata na haikibada nupi gi phibam asi India da yamna khudong thiningai oire noma kangdana ot naiba hat batupa gi thawong sathari apokpa mapa mabung maupa na fawba natabli chatchalaba fawbada laingak na nupi singi karisu tawbidana leiri Manipur gi nupi singsu hiram khoding da awab adumak thengnari afaba institution ningthina leitabana Manipur gi naha kaya mapana mahi tamli adubu kanglup naiba amadi handana yengba gi thawong tatana thokli masi fawbada laingak pairiba singna yengduna leire Malayam democracy satpa khwaidi gi sawba laibak oidiba India da ngasi fawba
Parlamenta nupi reservation asi chada tarani thoidagi hendri adubo sakhotpagi mangal yamna fangdriba Pakistan dadi nupi gi reservation asi chada kuni thoi oire Amaromda sinjak kidamakta haukiba Manipur gi nupi lal ningsing thoramasi yamna maru oiba amane asuguma ningsing thoramasiga mari lenana National Federation of Indian Women gi National Executive Meeting pangthokna bahona bane Executive Meeting asida nupi singna thengnarib awawa singi matangda warep kaya logani loinana India pumada signature campaign amasu pangthokani haiki Why in Manipur there is no much the higher education institution? Why the Manipur youth and student? They will have to go here and there outside Manipur. How many in this state? How many higher education institutions are there? And when the Manipur students are facing so many discriminations outside, why the state is not recognizing this factor and respond accordingly? So these are all basic issues of work and of education. This is the 79th year of Nupi land. That it is not only in Manipur, it's a nationwide Nupi land. The time has come for such a thing. We are actually having a discussion with many other groups in Delhi that now we cannot. State asida namit nini ki khongsat lakiba lebak asagi external affairs minister state independent in charge oriba hanagi army chief general VK Singh sinongtel Imphal da thunglakre Minister ne Imphal airport thunglabada paumi Singh na hangba wahang amagi pakhum piraduna Union Minister VK Singh na hai visa on arrival ki khudong saba lebak kaya da laikre makatana bilateral oina arrangement oina tawba singsu lairi haiki magi khongsat asida mahakna all assembly building da laiba passport office visit tawga dilonena visa on arrival hangdokpana fangba khudong saba singi matangda wangangani hairi We have already done for a lot of countries. See, this is a bilateral arrangement. When we give visa on arrival facility, that country also must give. So this process is on. I'm quite sure everything will be okay. So that's why I said it is in both the countries. So till the time that country doesn't agree, it becomes difficult. Shiva Sena Manipur ki President Moirangthem Tombi amadi Bharatiya Kagar Sena ki Secretary Dilip Pani Colonel Singh Bakangbu na Imphal Mori Lambigi Tengnopal da Ladiba Valley Village ki Fiba Mingsin Kre Tungda Mori gi Holland 5 Village ta Satuna Myanmar Army Singh na Yum Sabi Yaroi Haina Tawriba Mafam Singh da Khuladugi Kunja Singh Yauna Yingsin Kre Yingsin Baduga Mari Lena na M Tombi na Hauzik Miam na Sanariba Valley Village asi Ton Kundagi Kunmanga dagi Fauba Kundagi Kunmanga Fauba Puraga Lapa Gari Singh Lanbada Yamna Kiningai Masak Ama Oire ASEAN Highway number 2 gi Yamna Maru Oiriba Thongit Thaidok Palami Adu Nongzu Thalak Tringaida Yengsin Binaba Manipur Langak Yauna Union Surface Transport Minister ki Puning Singh Silakli Yengsin Kongsen Adu Sar Yakiba Dilip Pani Karnaso Hariba Thong Adu Manipur Miyam ki Kudong Sadaba Singh Yenglaga Atuma Matamda Yengsin Binaba Center da Tangdaragani Hainasu Fongdoki नेशनल की कामगर सेना की सेक्रेटरी दिलीप पानीकर जी की मैगी देगी अखोई शिव सेना की स्टेट की मैगी देगी स्टेट गवर्नमेंट अमदी सेंट्रल गवर्नमेंट अपील तौजरे मणिपुर द लेरिबा अखोई की थबक फंगदबा अखोई की लेरिबा नाहरुल सिंह लंबी इस चलगा नोम की करबार तौरगा हिंगे अदुगा लाइबा प्रजा कया हिंगे मरमदन लंबी से मणिपुर की ओइनदी ख्वाइदगी मरु ओइबा लंबी ने मसी अतु मतमदा रोड साइड छि पाइल जेबी वा नत्रगा लेबाक छि निगाई की दनबा अतु मतम थौ पैकेट पिनबा अपील तौजरे Tamelong District Headquarter da David Humni Sumna Satharakli ba Taram Durak Suba Komla gi Kumai nga solution kre lotion bagi Tharamadu da Sar Yakiba PhD Minister di Dikona El Dikona District adu gi Miam da Christmas Kumai gi Pausel P ki bagalunena Tamelong da train faudana Sien gadori banina Komla bo promote tauna ba Khudong Saba lahu haiki Kumai adu lotion bagi Tharamadu da Khwaide gi Faba Komla Putopa farmers sing da Sel gi ba mana sing su yentokre How's matang swide break matang lawzage break matungda loktak pata mausadagi lejerak yellow nga makal sing mutki gadabadagi kanmang ngamlagani haina Manipur Pollution Control Board ki chairman El Radhaki Sona fongdo ki bagi pau amadi Manipur mas malung tonga tonga i pau sing pudana laksage impact news bo mengta dalabio break matungda taran oksere hoji makhata ba pauda Loktak pata mausadagi lejerak yellow nga makal sing mutki gadabadagi kanmang ngamlagani haina Oinam constituency ki MLA Manipur Pollution Control Board ki chairman Soriba El Radhaki Sona fongdo kre Loktak pat mapanda leiba tawul
Yangoi Karongda Loktak Livelihood Mission na Symbolic Enterprises ka khusam naduna nauna saba Kates Aquaculture taruk hangtopagi thoram da wafam asi phongdokibani thoram aduda adaki shu na makhata na landam asida ithai various lakhibadagi lawfam kaya mangduna leiri Loktak Pat ki mafam kaya da haujik paliba lengak asina high quality better growth more profit high ba wakhalon da project kaya paikatuna yellow nga makhal kaya yokatuna lamdam sing asigi kanaba lawnana ba akhanaba thorang kaya su lokhatle project sing asi mai pak na ba Loktak Pata sangduna nga fariba ngami singna su mateng pangmi hai ki thoromaduda IVSD Imphal gi scientist yauna symbolic enterprises ki mihut singamasung mafamadugi miyamna sar yaki hojik battery se 100 nama ahan bada thamnana ba tayari tawri masigi manungda akoi gi indigenous fish se koi gi local gi hana lejer manga makhal sing mafam sika su sana jaba aduga sahi da su hadum jawbada su phaba aduga su mathakta kona machinjak magi darkar le su pisal le harakan da akoi gi oiba original oiba indigenous oiba nga sing si su akoi mafam sida thadagani lonana masigi mahau haibata akoi gi praja singna market di male basing asi akoi pinana phonagani Taramangar suba sumang lila ning tham kumai ngasi Imphal gi sumang la sanglel da deputy state minister Yumnam Joy Kumar haudokre haudobagi tharamadu da wangala da Joy Kumar na state asigi performing arts sing marai saiter labaso sumang lila di adumak miyam gi pungning sumat pangamli sumang kumai asina khunai asida message kaya pi bada natana khunai asida kari soiri bagi haibadu mayek sen utpangami haina phongdoki haudobagi tharamadu da sumthang creative artists association gi sumang lila imagi yathang utki arts kudimaki theater gi deni khangde cinema gi ni khangde amagi ni khangde sum yengobda ayam haibse government gi paisa ni bai wasim de admata hai yamna limited oi atawdi masi kaino gi through de gi lakadam ni arts and culture gi adu aina sum yengbda di sigi matang de di sumang lila council de adu yam kan hakna haire pa kholokpa tanaba khono de bidi natte sumna unabada adum haibagi mong lone tawi adubu aduda aina kitang thamjaning se haiba sumang lela council gi tawriba kholibse it can survive, it can exist on its own sigi haibet sawakama ubu phangi aduga loina aina haise sigi evolving aduga chokhalapagi bamisu taba phangi haujita phama pawmagi matungina Sengmai police station na konba khwairakpam kausu Sengmai turel torbanda lami semagi thabak tawba sinmi sing phabada marwaina senaba KNF MC के कमांड इन चीफ सोनखोजेन किपजेन अमसुंग केडर नामखोलेन अनिगी मथक्ता इम्फाल वेस्ट डिस्ट्रिक्ट पुलिस की एसपी ना माना लाउथोखरे कनागोब सिंह ना लालुफ अनि एससी की कमांडर अमसुंग केडर अनि एससी की पाउ पीबा ngamba मिसक्ता लुपा लिसिंग यांखै पीगने हाइरि कनागोमना मखोय अनि एससी की लिखुन खंगलबदी मोबाइल नंबर 9862067893 8415 920677 amadi 9862533600 da pau pibiro haina su esmina phongdoki makata pauda Mission for Integrated Development of Horticulture MIDH ki makhada Kangpopi district ki tongan ba mafam ani amadi Imphal East ki mafam amada saba retail outlet market set awmangasi Horticulture and Soil Conservation Minister Thaunaujam Syam Kumar sangaduna miyam senakre loinana MIDH ki makhada ki home thaba lomi singidamakta Christmas nangnana ba makhoi ki phangpham thokpa senpham sing pithoklagani haina su sangaba ki tharamada minister na lauthokre Retail outlet market set singado Kangpopi district cycle assembly constituency ke manung sana laiba island risopung da ama island khulda ama lonena Imphal East ki tumukhong khulda sabani Longmi singna makoina thajaba pothok sing yon fam laitabagi awaba kaya mayok naba lonena Imphal tamna laktuna yona naba hotnaba da khodong sadaba kaya mayok na diba sing asi kokhanduna sentok hengan nabagi wakhalon da retail outlet market sing asi MIDH ki makhada sabani sangabagi thorom aduga mari lena minister na phongdokibada sariba market set asida Imphal dagi pot lauraga yongani haibagi wakhalon thadokpiu singi lam singamadi tampaki manung hanjinba mafam da laidiba longmi singna pothok hena pothok tuna market sing asida yonbiu yoliba posai sing ado
सित्रबसु लेंगाकना लेगनी हाइबगी थाजबा पीखी नाकल मरोमदा मतम खरगी ममांगदा थोकिबा कानुकी इरांगदा मई साखरबा साइकल असेंबली कंस्टिट्युएंसी गी आइलैंड खुल्द दुकान सिंह लेरंबा मफम अदुदा शॉपिंग कॉम्प्लेक्स अमसु ट्राइबल एफियस डिपार्टमेंट की मखार साननबा थौरांग तौरी हाइना मिनिस्टर श्याम कुमार खुंजा सिंहदा थाजबा पिरमखी खुल्लम लेरगदी लेकाय अम लेरगदी मागी मार्केटिंग सेंटर में दरकार ले करिगुन हाबदा मफम की सेंटर चाबा कुकी नागा मैतै तांकुल लेरबसी मयाम जी सेंटर मोय दे नुंगाइ तबदे कोइ सिदा फमगा मसी फन खार फमगा दुआइन फमगा अदुइ फनगुदमता ति साबनी कथेलम लेरगदी तुलेरम लेतबा यारोय सिदा किहोम थारि मीसिंगदो अदुगी लिस्ट पिबिरो लिस्ट तो कोइना तसेगा थाबा मीसिंगबदी कोइ क्रिसमस ममांगदा पैसा पीगने सिला किहोम थाबे फार्मर्स लिस्ट द कथेन फंगदे मी आइलैंड की मीसिंगदो अदु सिगे बैंक अकाउंट में हांबिरो आइलैंड की बैंक सिदा अदुगा मागी शॉप लोन दा ऑनरेबल चीफ मिनिस्टर की पाद मखा दे शॉप लोन दा पे कथेन फंगदे मीसिंगदा पारसिंग तरा को लोइ पीनी याम अपि को सेंदोइदा अदु मदुना फदना सिंगना दे अमुसु लाख अमा अनि बो पीबे याय मैं बैंक नि पैसा पेहलने कोइना अदुगा मदु याम कथेन फंबा फसना अतोप पावमना हौज फम पावगी मतुंगिना किलोग्राम मंगारोम लुम्बा बोममा थमलमले हाइरी हारिबा बोम अदु सिंजमी पुलिस स्टेशन कोनबा हैरांगोई थोंग अवांग लेकाइदा लैबी राधा कौबी अमगी युमगी थोंगालदा थमलमनी रिमोट कंट्रोल आईडी अदु नुमिदांग पुंग निपान तारमदाई अदवाइदा युम अदुगी इमु मनुगी मियुसिंगना थेंगनरपनि हाइरी पाउदे फंबग स्टेट बॉम्ब डिस्पोजल स्क्वाड की कांबु अमा लाक्तुना असोयंगाम याउदना बोम अदु लौथोखरे हाइरी मसाना सेल पुथोक्तुना टॉयलेट साबा ngamjadaba singidamakta sanura microfinance manipurna loan pithaduna toilet sabagi khudong saba pigadori hariba toilet sabagi loan singasi imphal gi kuki inda pangthokpa thoramamada navat manipur regional office ki deputy general manager r ravina launch taukre sanura microfinance Manipur paikala liba thaurang asiga mari lenana lup asigi chief executive officer PK Khumanna phongdokibada lamdamasida leidiba miyoi singna masamo fana lainana pandamda toilet sabagi thaurang ase paikalakpani su hairi maruona lenga ki makhada piriba scheme kayagi kanaba fangduna toilet saba ngamjadaba amadi sel puthopa ngamjadaba singda loan pithaduna toilet sahangadabani miyoi amada lupa lising kunthra faba loan pithagani हौजी फावगी ओइना अहानबा फेस द मियोइ सामरीदा लुपा लिसिंग कुंथ्रा की लोन पीरगनी लोइनना मणिपुर की डिस्ट्रिक्ट खुदिंगदा लैरिबा मियामदसु टॉयलेट साबगी खुदोंग साबसी पीननब होनरी हाइकी हाइरिबा लोन असे फ्रेंड्स ऑफ वुमेन वर्ल्ड बैंक इंडिया का खुसमनरगा अखोगी लमदम सिगी इमा एबल सिंग कया अमदा अखोइना पीनबगी दमकता ngasi लॉन्च तौजबनी मसी अखोइना हौजी हौजी मणिपुर की तोंगान अखोगी मफम सिंगदा लैबा गवर्नमेंट की स्कीम फंगबा नतबा अदुगा अमुक्सु मसाना साबंगम बसु नतबा मरक्ता लैबा अदुगुंबा इमाइबेल सिंगदुदा अखोगी सेंथंगजे अखोई पिजगदबनी मसिदा अखोइना फेस नाइना अखोइना पांगतुक सगनी अहानबा फेसता अखोइना मियोइ सामरीदा अखोगी सेंथंगजे पिजग लेंगा की तोंगान स्कीम सिंगी मखादा प्रजा सिंगना फंगबा याब खुदोंग साब सिंग अमसुंग कंसन एमएलए की खुथांगदा फंगबा याब खुदोंग साब सिंग प्रजा सिंगना खंगबगा लोइनना फंगनबा होनगदबनी हाइगदबनी हाइना इसमगी फॉर्मर प्रेसिडेंट कुंद्रापम असेंबली कंस्टिट्युएंसी के सोशल वर्कर एन बॉय एलिस राजेंद्रना फोंगदोरकली कुंद्रापम असेंबली कंस्टिट्युएंसी के मनुंगसन लैबा पुखाव टेरापुर लेंगा की खुदोंग साबा फंगदना किंथरबा युम अमदा लैरिबा सोइबम मनी सई हुमुद्रा तरेट अपोप लैखिदरबा तोंबा अमसुंग माकी लोइनबी सोइबम ओंबी मोंबी की युमदा सटपा खोंगसन अमगे मनुंगदा पाउंबी सिंगुनाबा अमदा एन बॉयना मखाताना हाय अहल अनी असी लेंगा की खुदोंग साबा फंगदना किंथरब युम अमद लैरी हाइबा सोशल मीडिया की खुथांगदा थेंगदरकी मसिन मरम ओरगा लेंगाकना पीरिब खुदोंग साबा की मखादा युम साननब अमसुंग वारिब फिबम मसिदा टेंगबांग पिननबा लाखिबनी अथुबद लेंगा की लेकाई की म्यूजिक ओइबा कमिटी अमा सेमदना युम सु सालगनी सु हाइकी अहल अनी सिगी युम से यामना मोंग तादना फेसबुक ता अपलोड तौरपा अदुदगी अखोई सि नुंगाइतदना इसामक्सु चंगेना ngairaga leingais de khoi onorabun sem site gi yamna nungaitaba aduga hujik phawbuda government gi site kemta tawdribra na khoi kan tawra kanda khoi dc gi ju phawji phawnar kanda magi yumsi khoi khudakta sagadabani haiba government gi ba akanba saksalama lakoi matungin hujik se khoi myam laga magi kudol kitang tawraga yumsing asimakta gi khoi gi lekai gi committee ma tawraga sanaba na khoi sinarame asimakta gi natraga hayangmakta gi yumje haba hawraga ni sigumba si leirib lengak si goina di leheloi haibani na ki lengak sina khoi gi
local area fund si ba crore ani oibnina tangai phatana MLA amamda yum kun di sagadabni haibagi government gi oiba aduga assembly da pass tawkiba leibani madu ngang chatpra chatabra haibadu khara lekai sina su yum kyam sare sade haibsi yengthen biraga award par leiba mayam se matang tabada simaina thoktana ba ko local MLA ga tana biraga masi mathau ama tabra na admaina tham Child Protection and Beti Bachao Beti Parao haiba theme da nomagi oiba sensitization cum training program amanga sipang thokre tharamase district administration Bisnupur amasung social welfare department kapuna kusam naduna DC complex Bisnupur gi panchayat resource center da pang thokibani lamdamase da chataba nupi angangi crime amasung nupi singba mahi ningthina hayanna bagi matang da session ani thokna khaidoktuna khanani na khi hairi Manipur University के Center for Study of Social Exclusion and Inclusive Policy na senduna nomagi oiba lecturer program mangasi center asige lecture hall na pangthokre lecturer program adu the resource person oina saru yakiba United States of America gi University of Minnesota gi PhD Robert Osborne Religion and the Development of Nations ki matang da wangangki Kunsuba Millennium Science Lecture 2018 ke thorom Manipur Science Communication Maskana sindana kwakaitel haino khongni mida leiba regular English high school na pangthokre thorom aduda DM College of Science ki retired principal G Thomas Sharma Master ki director TS Surendranath amasung regular English high school ki chairman LBD na CBS president amasung guest honour singwena saru yaki thorom aduda saru yaba ama wena science ki matang da ningthina khang hairaba mioi kayana science ka mari lenaba tongan ba hiram sing da wangang duna mairu sing da takpi tambiki Guwahati Ahmedabad Jaipur Lucknow Mangalore amasung Trivandrum airport privatization onthok pa yaroi haina airports authority employees union angasi Imphal airport manungda wakani fam sathakre Wakani Fambaduda Airports Authority Employees Union Imphal Branch ki Secretary Khwairakpam Sursadranahai Relay Hangas Right Asi Ngasidagi Hauduna Numit Humni Sub Natang Taranithoi Fauba Satagani Kongjang Asi Makatana Davi Asi Pangri Fauba Sangsingigani Suhaiki Private ta pitokpa haibsi khoida mangba yamna state ki natraga khoigi airport authority da yamna mangba saungna mangjaba amalai airport authority haiba undertaking sansthan ase mini ratna category da chaliba dugumba maratna phangnana ba kanna profitable industry amada chaliba lamni tungi ba airport taru kasi yon thokraga di ai khoigi profitable do kamaina la aga khoigi staff sing de kamai chala hayo gada ga da khoi asi bogu da khan bada kangaw nei airport asi sungpi pitokpa ya de hana khara pi khra su si koi kona singa bani na matung da khoi sungpi pi ba yaro hai na koi Sibel laitana hanbal laitana khoigi strategy agitation asi changsin jagani matung da su akan ba hena khongjang plan tawraga koi thamjari makha ta ba instruction ngajari Hauji sanabagi pauda World Champion tarulak oirabi Mary Kom ngasi Imphal airport da okadabagi ngairaba maramdamgi miyo kayagi mamangdagi na thaiduna senkre mana World Women Boxing Championship ta tarulak suba oina World Champion oiralaba matungda ngasi Imphal airport ta thunglabada Comrem Union, Comrem Student Union, amasung Interim President, Comrem Union Manipur Collection Commission, KRUM na taram na okna na mangai ki adubo mahakpu okna bagi damak ta meri kom gi maming amasung photo yawba banner amadi lai pareng paiduna ngaireba mahiroi kaya yauna mioi kaya bu na thaiduna satkiba namaram oiraga mahakpu okna na bangairiba mioi kaya gi thamoi kaikre mahangna sienba Maikairomda ngairamba mioi kharamakkai mahaka thengdarabasu mioi kaya amadi mahaka unaba phangkidre aduba pawmi singna hangba wahangda mahaki damakta yaifanaba prayer tawriba state asigi miyambu hainingai leitana thagarba phongdoki loinana mak makhatana boxing haiba masana asi sanaki gani haiba wafamsu media gi kuthangda phongdolamki Iramdam Manipur yaurae mana ina laurak haibasidi aisu yamna chauthok sei Manipur macha Manipur gi gari mi ama oina ko aina at least country gi mai pak purak pangam basidi
Taratruk Suba Manipur Veteran Cricket Tournament Task Taram the Pang Topo Hogan Hairi, Manipur Veteran Cricket Association Sinduna, Luang Samam the Labour, Luang Popa Cricket Stadium Mamadi, Lang Taban the Labour, WYC Grounda, Pang Toka the Cricket Tournament, see the Manipur Giton Baba from Sing the Lapa Cricket Club, Tarena Group and Tokna Kaidok to the semi-final Sanganaba, Lig Met Sing the Akan Balamba, Tonagani Haina, Tournament Siki convener and Tadorapa, Sierra Kangalakli. Matang Segi January Mapandagi Kunfaba Maharashtra Pune the Pangtokadoriba second edition Khelo India Youth Games 2019 ga Mari Lenana Directorate of Youth Affairs and Sports Infalagi Assistant Director Kotsingi Thau Puriba Ti Thaubabu Manipur State Kisip Demission Oina nominate Taukre Hiramasiki Matang the Directorate of Youth Affairs and Sports Infalagi Makaidagi Sports Authority of India CEO Khelo India gi Deputy Director General da Serula Mathaduna Kangan Kre Panbe Yabadi Khelo India Youth Games 2019 gi damakta Manipur State Kisip Demission Oina nominate Taukraba Ti Thauba Swimming Masana National Championship Oiba Danatana Commonwealth Games Saru Yarure Lunana Asian Games ki Silver medalist ni Madagi Matakta first Khelo India School Games 2018 the Su Manipur State Kisip Demission when Saru Yaduna Manipur team na mga suba position tarakpada asoba thaudang laukibani Matang Saige January Tang Taradagi Manipur the Pangtokadaba Manga Suba Students National Olympic Games ki football Masanagi Manipur ki Mahut Sinduna Sanagadaba football players sing Khanabagi state level trial selection Mathas Tara Maridagi Taratru Faba AC ki ground Kodong Popi Mamangda Pangtolagani Haina Manipur Students Olympic Association na Tadoropa Chirulamana Kangalakli Selection asi the Yawning Basanari Sing the Sega Thauda Babuk Lekai the Laiba MSOA office the Laklaga Akuba Marol Kanglabiagani Suhairi Stan Sporting Union Palace Compound the House Satariba Grassroots Football Development ki Tabak Thauruma Sing the Viking Football Club Norwena Mateng Panglagani Malim ki oina missing Khoida ki Yamada Ani Subama from Kaliba India ki House Oriba Football Masana ki Lam the Yamna Sotana Leriba Asida Mateng Panganaba Norway dagi Viking Football Club ki Akhanaba Mu Singna India ki Delhi Kolkata ma di Kosida Sataraba Chaluraba Matung the Manipur das Laktuna Stan Sporting Union Palace Compound na Football ki lam da sang silakliba Tabak Tharum Sing Mapung Fana Yang Sinba Galunena ESU ki General Secretary Retired IAS Dr. R.K. Nimayamadi Unionesi Masak Naraba Mioi Kayaga Unaki 1899 dagi Hauna Norway da Semgot Kiba Football Club Asina Maliam ki Oinam Sing Yamada Anisuba Mapama Makaliba India dagi Apaba Football Sandro Kaya Putuk Namagi Asan Mamiyang Amagalunena Pang Bamateng Yaba Kaya Pang Nanaba Lakliba Viking Football Club Asigi Saknairaba Di Mioi Ama Irikna Football Masana Gilamda Manipura Ginupama the Nupi Sandra Kaya Semgatuna Lakliba Eastern Sporting Union the so Angamating Panglakani Haina Tazaba Piki. No, if we can contribute in any way, we would like to discuss that with the club and maybe invite the club to come to us and see if they can learn something from us. But I think I have to talk with the club about that. But I see a lot of talent. I see a club with a big heart who really works hard to give a good offer to the young players, and that's the most important thing. Loisilak pada Moribapa Mohana Malim Simba Tong Pang Tokliba Humudrarak Suba Miam Hakan Manumid International Human Rights Day State Asigi Oinasu Ahan Maman Rifles Kid Market Holder State Kit Hakta Pang Tokre House Leader Odibasi Minister na MLA Amabo Basakhangi Haibasi Member Adugi Privilege Soko Wafamni Article 191 Clause 1B Matungina Wakal Soiba Leslis disqualified or the Madam Laipi High and Zoekishan of Fongo Congress Party and Nauna Yaura Kraba veteran politician Okram Zoe Manipur Pradesh Congress Committee na Taram Okre House of Parliament BJP government Asi Tankai Savi government Haina Saikre Loktak Pata Mausadagi Legeralaba Yellow Ngambakal Singmut Kikadabadagi Kanmangamagani Haina Manipur Pollution Control Board Kisiamen Radhaki Swana Fongokre Amasong Taramanga Suba Sumang Lilaning Tham Kumay Ngas Infal Sumang Lila Sanglilda Deputy Minister Yumnam Zoy Komana Haudukre